Online Manipuri ayuki pau yengbiriba pumnamak puthoi laisramna khurumjari ahanbada maroiba pau. AR na lupa crore ahum henbagi brown sugar ga kona na nupi ama fare. Chandel district ke Molchang police station gi manung chanba Khangbarol Jopi amadi Churchanpur fauna balambigi Kuljangda some rifles na hangba dynamic mobile vehicle check post MBCP da Chingnaningai oiba mawong lakpa Maruti Ben ama check tawbagi thabak chathabada nupi ama lupa crore ahum ga lak kun nga mapan rongi mamal oigadaba brown sugar ga kona na fare haidi pausin hai farba nupi aduna gari aduda sapon kef chamaga kuntra ga tareta brown sugar sing adu hapna purakhibani loinana nupi adudagi mobile phone ani su fagat pangamki fagalaba polam sing aduga loinana nupi adugi mathakta log oiba thabak sing lokhanaba Molcham police station da khusin nakri haidi National Highway singda thingba thamlibasi Central Lengang na kan mathabak lokhanaba MPB Mall na taksin kre Manipur gi Lok Sabha gi MPB Mall ko jam na ngasi fam khiba parliament mi fam da zero award gi khudong chaba lawraga Manipur gi National Highway da thingba thamlibasi Central Lengang na thabak lokhanaba taksin kre MP na hai khibada Manipur da leiriba National Highway maru oina National Highway 37 amadi National Highway 2 The blockade chathaduna achat awok singda ayet apan piribasi Central Lengang na akanaba thabak paikhat piu Lifeline oiriba lambi asi thingjin khibana state asida leiriba miyam na awaba khudong chadaba kaya mayoknare maruoina nongmada changdraba yadaba polam singi mamal wangkhalakpa Manipur gi mapana chatpagi bara hengalakpa amadi lambi asida ningtamna chathok chasin tawbada apan piribasi hingbagi hak matpani maram aduna Central Lengang na blockade tawriba singi mathakta akanba thabak paikhatuna lambi asida chathok chasin tawbada apan bapidana bahona biu haina mari leinaba singi pukning chingsinki Churchanpur da tholiba maramadi Jomi community ani gi marakta ungkhanabagi thawdo hawjiksu leptri Churchanpur da maramadi Jomi community ani gi marakta ungkhanabagi thawdo hawjiksu leptri ngarang numidang maikai ani gi muknabagi thawdokta miyoi ama leikhidabaga loinana Security Force na kanba section tharang lokhatkre chera asida Jomi Student Federation na matam kaktaba indefinite emergency sa down kawkre Hiramasigi pau chesina phangba paugi matung inadi ngarang numidang Churchanpur da maikai ani gi marakta muknabagi thawdokta leikhidraba miyoi adugi maming Mr. Larui Pui Pukhaute Yankagi Humdoi Apok Lekidraba Sota Pukhaute Kawi Hairi Churchanpur gi Selmat Gigal Bing Digni Mahak St. Mart Crystal Hospital like Naram Labamatung like Nabangam Dana Lekidabani Hairi Asibakchang Police Ki Kangbuna Churchanpur District Hospital gi Mokta Thamkre March Student Association gi Thongmi Singna Churchanpur District Hospital gi Mokta Laktuna Lekidraba gi Mafam da Ikai Khumnaba Utkre Hairi Nakalamaromna Mar Student Association na ngasi ayuktagi kaukiba matam kaktaba indefinite emergency shutdown na maram oiraga Churchanpur town da khuntak lansibaga chamanakre shutdown osina dukan sing thonglona khibaga loina na kaithal sing kana khidre school college sing yauna lanai loisang sing thonglona kre amadi lenga ki loisang sing da sinmi sing thabakana rakpagi changsu hanthakre loina na security kangbuna sum makha taba thoningdaba thodok sing thoktana ba kanba section tharang lokhatpaga loina na flag march chatuna ngak sen kre